Manipur gi ngamkhei ki matangda state Leingak Amadi India Leingakna Meeyamda Mayek Sengba Firep KHANGHANGADABANI COCOMI India Amadi Myanmar leibak ki ani gi marakta leiba ngamkhei gi choyetnaba kokhananaba Manipur gi lam khara Myanmar da India government na pithokiba yaba fibam leire haina maming leiraba chefong di diplomat Rajiv Bhattacharya kauba paumi amana July tang 13 ta pawma fonglokpa thengnare Power se chumba oirabadi COCOMI na tumina yengduna leithokloi hiramasida Manipur Leingak Amadi India Leingak animakna Manipur Meeyamda Mayek Sengba Leingak Firep KHANGHANGADABANI haina COCOMI gi cherol amana phongdorakli Coordinating Committee on Manipur Integrity gi IPR Subcommittee gi convener Fizam Shamchan na khuyik piduna thadorakpa cherol amagi matung inna Manipur gi ngamkhei gi matangda India government na mai paiduna sanaroidabani Diplomat Haiba magazine da fongliba report ki matung inna Manipur ga Myanmar ga lona bangam khai paring da yungba border pillar humfumanga amasung humfunipan marakta Manipur gi square mile amaga 10 mari pak chawba lam Myanmar da pithoklaga India amasung Myanmar leibak ani gi ngamkhai gi wathok loisinana ba thorang lokhatle haina fongli haiba square mile amaga 10 mari pak chawba lam asina koliba mafam singasi Chandor district ki manung channa leiba aduga Myanmar gina Kavo Valley ga thangnana leiba mafamni Thang gi manung da India amasung Myanmar leibak ani gi marakta boundary demarcation thabak loisinana ba pandam thamli haiba wafam su fongli Pawasida Manipur gi lamgi saruk khara Myanmar da pithoknaba thorang tawri haiba report Mayek Sengna fonglaga Manipur gi mangkhiba lamgi mahut oina mendagi pirakani haibagi matangadi Mayek Sengba wafam amata pande Manipur gi ngamkhei asi ekhoi gi ipa ipu singna thambiramba ngamkhei ni adubu Manipur na India da tillubadagi Myanmar da Manipur gi lam kaya pithokiba amadi mangkhiba leikhre ngamkhei ngaknaba layoikraba ipa ipu singdagi hauraga ngasigi mirol nasu Manipur gi ngamkhei ngaknaba hotnaduna lakli COCOMI su isagi ifurup izati amadi ngamkhei kananaba chak chana lepli isagi ifurup Izati kanna bohotna bada India gi atai mafam amatada amukta ukidriba ihau kaya mamangda Manipur da haukiba laikri masi India lainang asu chap chana khangnaba wafamni puwari da thokiba thodo wathok kaya khangna India lainakna makhata na Manipur gi ngamkhei gi matangda mai pajuna sanaroidabani border pillar humphumari amasung humfunipan molcham border pillar humdra manga amasung humdra kamapan border pillar marfunipan amasung maudra manga Choro khunau hariba border pillars sing asigi marakta boundary gi choyetna ba dumak leiri hariba ngamkhei gi choyetna ba asi Manipur Leingakna kumja lising anida cabinet subcommittee semduna Manipur gi choyetna ri bangam khei gi fibam yengsilaga loishinana ba wari lauki adubu tungda tabada thabak oina paikhatpagi mami takide handak me magi president Myaula India da laklamba matamda boundary issue asi khanaki haina pawasina makhatari Manipur gi border pillar humfumanga amasung humfunipan gi marakta Chandel gi molcham area da auxiliary pillar singyung bagi matangda su Myanmar amasung India leibak anina khanaki hairi pumna magasigi matangda Mayek Sengba wafam ama Manipur Meeyamda KHANGHANGADABANI hairi